Saini pakhatna Grison de yenglagalay. Grison nokfetawna Saini ki makuta pahiriba phone mulli aduga haree. Kari wari sanabagino asuklamna puraga wari saisibo. Saini na nang sida kamaina. Grison na ngakbra. Asi haraga Saini na makokta yetliba skapto set lauraga ningti ki manakta laaga piree. Ningti kapli skapta lauraga illi. Grison ningti do mo hugatli aduga makuta samlaga Saini ki manakta muglae. Sese nangi phone. Saini phone da lauraga ningti da mamit kharbing lae. Saini se asi harga khangaude mamaida kupangna tharae. Aduda lairamba nupa masa ama anidu Grison gi manakta prapap changae. Grison kukapi do kaplaga. Oi adoida dum lepo changkano. Nupa singdu leplaga lay. Grison Saini da mo onsilaga nokmi. Ngasi gi ngakpirabani. Aduga amukhanna siguma thabakse tauge khalaba. Ngasi fawbada namangda noklaga leriba Grison se saklon honge khangano. Aduga nangna ningtida waham tisnaiba yaroi. Magi maming phokpandana ori saba yaroi. Si haramlaga ningtigi khudangdu pairaga tholae. Moigi gari manak yorokpada mamangda khamliba gari du harae. Bye yare chalasi thoro. Tamthina oi ai halamage. Asi haraga gari du thaudolaga thokre. Grison ningti du gari tongo haina gari gi thongda hangdolae. Kakalosida Ningti peri Grison de yenglambadaki kolaga kaplae. Ningtina atumna tarakpaduda Grison tofong khangdana tumina ngihak adumak lairaba matu Grison na tapna harae. Ningti yumdi salase matam sitingi se sida kakalo. Asamna hairaga ningti bu gari de kakadale maso muka kalaga gari du tabli tharae. Ningti tumina tongi Grison tumina gari da dum thawi wangangakte. Gari thawna tomthinga message sanari. Grison na bye nang yumda hange solo thanks tengi. Ngasnang asaidagi yumda halakte na haramani ay dum ningthi se mahim phok timbiramage. Tomthinna yumda budi ngasaini haikre kharteng kanina adunang na thanda chapaya gadro. Yani fare adudi ay hankrage fazana origa saramo. Oi Somdana Saini na sitkibani duda yenglaga sauna laurae. Ai minay masasa nay moine lakpase khambagam dabaneba. Nay ngasidiki thabaktagi lukthokani nasana khangna chakro. Karigumba hek yumda leramaba aina kidaugi yengo. Asi haraga sauna lairiba table duda kauksilaga hanna yengamdana thokre. Aduga gari du thaudolaga chakre. Ningtigi mayum yauri gari du matayda khamlaga Grison na Ningti nang sauno aina wana lankre. Ngasi thaudokse aina thoganmani aina. Ningti na sidi nangna thoganmanate. Aina thogan jabani. Aina Saini bu thajarubadagi thokpani. Nate aina thogan mani. Amukhanna ai makhatana oideba tabak toroi. Nang soibu sauno. Si tabak si tawrubagini nangna ngasi thoklibase. Phare si was to ase. Aukrabadi haukre. Nang sulante. Ado ai chakhrage. Ado horen phone dorke. Chanage Ningti changkre Ningti sangkrabada Grison nokmi gari do mukthawraga mayumda chakre. Ningti imungdu changlae ma changlakpa ubada loyaga Panthung gadu macha denglae. Panthung na Jan nanglae dana nang babaga aigati kaidobu yawar chatlo na khanaramine thengbasida.
Ningthina ngasidi khara thengkhri imanabi singa achapot charubada loyana chutludi phone toraga harpe yadro aikhodi pakhatlurene ai phone ga tawbaga adum kauraba phare chogo nafiga hungdokluro Ningthi magi kada changlaga phamungda phammi aduga wakhalda Saini aina nangse yam thajabani Grison haiba wadi thoini hina thajarudabani Nang thazarubana thoruk sthokbani Mana nate aina wakhal thenbagine Asi haraga mingsel mamangda mungleptuna magi masaktu munna yengjai Aduga ngasai Saini na mangonda tawkhiba tabaksingdu ningsilaga mapira chena Nangse nupiniko Aiga punduna chaminariba imanabi Mapito mo fatwa taythuklaga Nangdi aina ngakpiba ngamloy Somdana Grisandu mahimde yori gari da thauchilaga mahimde changai Gripana Nang gaida chaluge asuyam thengise Grisana Imanaba ma mahimde thilubani Adu pabung thabalaba pabungi missing sida leise halabani nangi kadale hobani nanga wari sanena Oigade kari wari Exam luraga wari sadawle adu nanga hobani chango Grison magi kada tabli kari Sanahaldo magi kagi sofaduda pamlaga lerami Macha sanglakpa ubada Sanahalna Nang laedana Oi babunga wari khrisasi Asi harga Grison supam thare Sanahal sor asangwa mohondoklaga Hojik thabak singse Nang khara yangsilo pabung se ningtho khaba nimite chatlagi khali Kuino yam thusile Kudum chara bakhara leire adugini Hapta ani muglegi khanbani Thama mugle dore Adune thabak singse nangna khara yengo Ado nanga gabi badi thamungani Nangna khangdaba singdo magatano Oi ado sidagi chapadi mi kya chatoino Aikoi tara mukti chatlani Oh Aduga wa maghaige Aikhoigi thobalomda leriba chekon singdo Hauji itattatana Nungayagi machanu pado laga dum leiba thengni Aduna adugi jagado khrakupni inchilo Grison suktap tawna Nungayagi machaise paikhomana dro Mane Nanganuma aina unanaba thabaduni Yamna singba angangni Aduna haina singni yengo Hauji fawgidi krisu tawdri Aduna fazana aina chakrasu nangni yengsilo Oi Adu pabung adugi chekondo Hana pabunga kanaga nupun kibado Nangi pupu hoigi handaktagi Moigi nongyay haribasigi Pukpa mapaduga punsilaga hominarapani Aduga nang pupu na laikhidraba matu Nongyayga aiga namu Punna matam sangna tawminarami Adudagi marakta nungaynaragtabadagi Mahatongana takhibani Adudagi mana thabakse Tawminarapagi magi ser sarukto Aingondagi lawkhre Adudagi chekon sifawba Mana atopadi yonkibani Aduga aina Mana yonkrabasingdo Aina mu mana yonkiba mamaldo piraga Aina muglawbani Nang pupuna si aingonda Atay mayam thabak mayam pumnamakdagi Sigi mapamsina kwaidagi cheksina sinarambani Aduna si aina mina oikibasu pamdi Yonbasu pamdi pabungnasu Grison tumina tari Sanahalna makhatari Aduga nungyay hoi Thokraba matu Matam kuina kaiswainadre Aduga chahi amamuki mamangdagi amu Sida yetlisini Sini mapamsida moigini haiba jaga Amata laitre haujikti Aigi orabanina magi sarukti mana lawkrabani Grison mapagi wasingdu taraga tumina lay Aduga wa amana
ꯑꯩ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯊꯕꯛꯁꯤꯡꯁꯦ ꯅꯪꯅꯁꯨ ꯈꯔ ꯈꯪꯕ ꯃꯊꯧ ꯇꯥꯔꯛꯏ ꯍꯣꯏ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯄꯥꯕꯨꯡꯅ ꯈꯪꯉꯤ ꯅꯪꯒꯤ ꯄꯥꯝꯖꯕꯗꯨꯁꯨ ꯇꯧ ꯑꯗꯨꯒ ꯊꯕꯛꯁꯤꯡꯁꯤꯁꯨ ꯅꯪ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯒ꯭ꯔꯤꯁꯟ ꯋꯥ ꯉꯥꯡꯗꯦ ꯃꯃꯤꯠꯇꯨ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤ ꯁꯅꯥꯍꯜ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯐꯔꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯄꯥꯕꯨꯡ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯁꯅꯥꯍꯜꯗꯨ ꯊꯣꯛꯈ꯭ꯔꯦ ꯒ꯭ꯔꯤꯁꯟꯗꯨ ꯍꯧꯖꯤꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯍꯜ ꯍꯣꯏꯅ ꯆꯠꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ ꯏꯃꯨꯡꯗꯨ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯔꯤ ꯁꯅꯥꯍꯜ ꯆꯠꯅꯕ ꯊꯣꯔꯛꯏ ꯊꯣꯏꯕ ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯨꯡꯅ ꯊꯥꯖꯔꯤꯕ ꯁꯤꯃꯛ ꯇꯧꯔꯝꯃꯨ ꯑꯗꯨꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪ ꯀꯀꯥ ꯄꯤꯕꯥꯒ ꯑꯗꯨꯝ ꯇꯥꯟꯅꯒꯗꯕꯅꯤ ꯒ꯭ꯔꯤꯁꯟꯅ ꯍꯣꯏ ꯄꯥꯕꯨꯡ ꯐꯔꯦ ꯐꯔꯦ ꯁꯤꯖ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯠꯊꯕꯤ ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯗ ꯅꯊꯟꯗ ꯆꯠꯀꯅꯨ ꯃꯤ ꯑꯃ ꯑꯗꯨꯝ ꯂꯣꯏꯅꯧ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯒ꯭ꯔꯤꯄꯥꯅ ꯍꯥꯏ ꯄꯥꯕꯨꯡ ꯐꯔꯦ ꯐꯔꯦ ꯄꯥꯕꯨꯡ ꯊꯣꯛꯂꯨꯈꯤꯒꯦ ꯁꯅꯥꯍꯜꯒ ꯆꯠꯀꯗꯕꯁꯤꯡꯗꯨꯒ ꯄꯨꯟꯅ ꯒꯥꯔꯤꯁꯤꯡꯗꯨ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯒ꯭ꯔꯤꯁꯟꯗꯤ ꯃꯄꯥ ꯊꯤꯟꯕ ꯌꯥꯎꯈ꯭ꯔꯦ ꯃꯄꯥꯗꯨ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎ ꯊꯤꯜꯂꯝꯂꯒ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯅꯤꯡꯊꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯅꯤꯡꯊꯤꯅ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯤ ꯑꯗꯣ ꯄꯥꯕꯨꯡ ꯆꯠꯈ꯭ꯔꯕꯣ ꯑꯗꯣ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯈꯔ ꯀꯣꯝꯃꯤ ꯑꯗꯨꯅ ꯅꯪ ꯇꯣꯝꯊꯤꯟ ꯍꯥꯏꯕꯗꯣ ꯑꯝꯇ ꯉꯁꯤ ꯎꯅꯍꯟꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯡ 1 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯣ ꯇꯣꯝꯊꯤꯟꯒ ꯄꯨꯟꯅ ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤꯗ ꯆꯠꯂꯒꯅꯦ ꯑꯩꯅ ꯄꯨꯊꯣꯔꯛꯑꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯂꯁꯦ ꯒ꯭ꯔꯤꯁꯟ ꯃꯥꯒꯤ ꯀꯥꯔꯟꯗꯨ ꯇꯧꯔꯛꯏ ꯏꯁ ꯑꯩꯈꯣꯏ ꯀꯥꯏꯅ ꯃꯤ ꯎꯅꯍꯜꯂꯒ ꯅꯪꯅ ꯀꯅꯥꯒ ꯎꯅꯒꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯗꯨꯕꯣ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯁꯛꯇꯣ ꯑꯗꯨ ꯍꯥꯏꯕ ꯄꯛꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯕ ꯁꯛꯇꯥ ꯊꯤ ꯐꯖꯔꯦ ꯅꯪꯗꯤ ꯑꯩꯕꯨꯗꯤ ꯐꯖꯩꯅ ꯅꯪꯅꯒ ꯍꯣꯞ ꯈꯔ ꯆꯥꯖꯔꯤꯗꯨꯗꯤ ꯀꯔꯤ ꯅꯁꯛꯇꯨꯒ ꯅꯃꯥꯏꯗꯨꯗ ꯅꯦꯠꯅꯤ ꯀꯌꯥꯗꯤ ꯆꯨꯝꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯃꯤꯑꯣꯏꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯡꯕꯗ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏꯁꯦ ꯅꯤꯡꯊꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯅꯨꯄꯤ ꯐꯪꯗꯕꯣ ꯅꯇꯨꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯋꯥꯈꯜꯗꯤ ꯋꯥꯡꯉꯦꯅꯦ ꯏꯁ ꯑꯗꯨꯒꯗꯤ ꯍꯥꯏꯅꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ ꯅꯪꯒꯤ ꯑꯃꯨꯡꯁꯦ ꯑꯁ ꯑꯩ ꯌꯥꯝ ꯑꯣꯟꯅꯤꯡꯉꯤ ꯑꯝꯇ ꯑꯣꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠꯀꯈ꯭ꯔꯦ ꯒ꯭ꯔꯤꯁꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯄꯥꯝꯗꯕꯒꯁꯨ ꯁꯥꯔꯤ ꯃꯁꯛꯇꯨꯒ ꯏꯐꯨ ꯐꯨꯅꯤꯡꯉꯗꯅ